खुरुमजरे ISTV पाउमियंग ताबीर बसमुतराम नोकजरे हुजुमरोय पाउ आम आदमी पार्टी की लुचिंगबा अरविंद केजरीवाल दिल्ली के चीफ मिनिस्टर ओइना वासक लौख्रे करप्शन मुथानबा अंगम थाकदा होनागनी फोंदोख्रे भारत अमसुंग म्यांमार की मणिपुर की गमखैद लेखाई ताद्रिबा बॉर्डर पिलर मापन असेंग खंगदोकनबा ऑल पॉलिटिकल पार्टी असिगी मिफमना भारत सरकार दा तक्षिननबा वारेप लौख्रे अमदी कांग्रेस पार्टी मनुंगदा अमत ओइबा वाखलोलदा थबक तौमिनदुना तुंग कोइना मियामगी थबक तौबा ngamnanaba होनामिनसि हाइना डेप्यूटी चीफ मिनिस्टर गायखंगमना फोंदोख्रे हौजिमा पुंगैबा पाउ राजनीति की लमदा अचौबा अवोनबा अमा ओइना दिल्लीदा हानगी कांग्रेसना लुचिंगबा सरकार टुख्रबा मतुंगदा हंदकता नौना सेमखिबा राजनीति दल आम आदमी पार्टी की लुचिंगबा अरविंद केजरीवाल ngasi दिल्ली के चीफ मिनिस्टर ओइना कैबिनेट मिनिस्टर तरुक लोइनना वासक लौख्रे यामना टॉप टॉप मवोंगदा दिल्ली की रामलीला मैदानदा पांथोखिबा वासकपगी थौरमदुदा पार्टी सिगी मरु ओइबा मियोय सिंग यावना दिल्ली की तोंगान तोंगानबा मफमसिंगदगी लाकबा मियोय लिसिंग कयाना सरुक याखे मसागी लेफमदगी रामलीला मैदान फाउबा सिक्योरिटी की ngaksenba यावदना मेट्रो ट्रेन दा लाक्तुना रामलीला मैदानदा थुंगलबा मतुंग मफम अदुदा वासक लौखे वासकपगी थौरमदुदा वांगांगलदुना चीफ मिनिस्टर अरविंद केजरीवालना मागी पार्टी से इचम चंबा सुनोमदुना हिंगलिबा मियोयसिंगीदमक्ता थोरखिबा पार्टीने पार्टी असिना कैदौनुंगदा मिनिस्टर ओइरे अमदी एमएलए ओइरे हाइदुना पोंगबगी वाफम खक्लेरोय कनागुंबा सिंगना अरानबा अमदी करप्शन तौरे हाइबा थेंगनरबदे मदुगीदमक्ता थेंगननबा तोंगानबा सेल अमा हांगदोक्तुना थमले लोइना सेल अदुगी टेलीफोन नंबर सु प्रजासिंगदा खंगनखे माना मखा तारदुना नौना लेरिबा सरकार से हाना लेरंबा सरकार अदुगी पोंगबा अमदी साउथोकपा अदुबु नमथनबा थोरकपने हौजिक नौना थोरकपा सरकार असिसु पोंगथोकपा साउथोकपा लेरोइदबने हानागी पार्टी बु नमथनबा थोरखिबा अदुगुम आम आदमी पार्टी असिबु अमुक नमथननबा अतोपा पार्टी अमा बाटन तौनबा खक होनरोइदबने हाइखे पनबा याबदे केजरीवाल दिल्ली की 3 सुबा चीफ मिनिस्टर ओइबत नतना ख्वाइदगी नहा ओइबा चीफ मिनिस्टर सुनी हाइरे केजरीवाल सरकार की अहानबा कैबिनेट मिफम पांथोखिबगा लोइनना मिनिस्टर सिंगना पाइगदबा फमसिंगसु लाउथोख्रे चीफ मिनिस्टर मसाना होम पावर फाइनेंस विजिलेंस यावरे सही कुंतरुक्ता ngairiba राखी बिरलाना वुमेन्स एंड चाइल्ड सोशल वेलफेयर अमसुंग वुमेन सेफ्टी पिख्रे आज कभी ऐसा ना हो कि हमारे मन में घमंड आ जाए कभी हमारे मन में कभी घमंड नहीं आना चाहिए ये मंत्री पद का अगर घमंड आ गया विधायकी का घमंड आ गया तो दोस्तों फिर उस दिन हमारा ये सारा संघर्ष बेकार हो जाएगा। आज ये आम आदमी पार्टी दूसरी पार्टियों का घमंड तोड़ने के लिए बनी है। कहीं ऐसा ना हो कि एक और पार्टी को हमारा घमंड तोड़ने के लिए जन्म लेना पड़े। कभी घमंड मत करना दोस्तों। और ये बात कार्यकर्ताओं के लिए भी है। आप अपने इलाके में जाओगे, अपने मोहल्ले में जाओगे, अपनी गली में जाओगे, सबसे हाथ जोड़ के विनती के साथ, विनम्रता के साथ आपको काम करना है, सबकी सेवा करनी है। हम मंत्री बनने के लिए नहीं आए थे, मुख्यमंत्री बनने के लिए नहीं आए थे, विधायक बनने के लिए नहीं आए थे, देश की सेवा करने के लिए आए हैं। और ये सेवा भाव हमें कभी नहीं भूलना अपनी। इंडो म्यांमार बॉर्डर फेंसिंग ना ओरकलीबा फिबम लेखाई ताद्रिबा बॉर्डर पिलर अमसुंग अंखैगी एरियादा लेरिबा मियामना थेंगनरिबा खुदोंगजादबसिंगी मतंगदा पॉलिटिकल पार्टी सिंगी मिहु सिंह सर्वेयर जनरल ऑफ इंडिया अमसुंग बीआरटीएफ की ऑफिशियल सिंग यावना अपुनबा मिफम अमा चीफ मिनिस्टर की सेक्रेटरीट पांथोख्रे चीफ मिनिस्टर ना चेयर लौदुना पांथोखिबा मिफम अदुना भारत अमसुंग म्यांमार की वफमदगी हौजिक ओरकलीबा फिबम कया कुपना खनखे मिफम असिना भारत अमसुंग म्यांमार की मणिपुर सेक्टर की ngamkhaida बॉर्डर पिलर मापन लेखाई ताद्रिबा असि म्यांमार अथॉरिटी गा अथुब मतमदा वारोइसिन अमा पुरकनना भारत सरकार दा हाइजबा हाइना वारेप लौख्रे बॉर्डर पिलर मरफु तरुक्तगी मरफु निपान फावद लेरिबा ngamkhaigi lam asi athuba matamda loisinana ba Myanmar authority ga thanaduna joint re-survey tawnana ba Bharat Sarkar da haijaba loinana border fencing gi thabakna India gi lam sokhaloi amasung border fencing gi hauzik leiriba phibam asida status ko thambina ba taksin ba haina su warib lokre ngasi lokhiba wariba se state government na prime minister External Affairs amasung Home Affairs ta issue sing asi atuba matamda loisinana ba pi ba haina su political party singi mifam aduna warep lokhe
Congress Party manungda amato oiba wakhalolda thabak tawminaduna tung koina miyamgi thabak tawba ngamnana ba honaminasi haina Deputy Chief Minister Gai Khangamna Indian National Congress ki chama kunipan suba mapok kumon thoramda haikre ngasi BT Road laiba Congress Bhavan da pangthokiba thoram aduda party ki president su oiriba Deputy Chief Minister Gai Khangamna chief guest oina saruk yakhe thoram aduda MP Dr. T Maina MP Risang Kaising AICC ki in charge Manipur MP Dr. Vijayalakshmi Minister MLA Amade Congress ki karmi ke ana saruk yakhe thoronga mari lainana Congress ki laikhidraba members singi mafamda ikai khumnabot ke Amaramda Block Congress Committee gi thau puramba ahal oiraba singda khudolpot piduna ikai khumnabot ke wangang kiba singna phongdok na kibada Manipur da Congress mapangal kangkat hanana ba worker singna angamba thakta thabak paikatuna lagle worker singna paikaliba thabak thoram sing Minister MLA singna khangwi baga loinana makhoi gi wakat singsu tahaningi haike Congress Sarkar na ngasi fawba Manipur gi natana Bharat ki yaifa thorangi thabak thoram kaya paikatuna lagle ana scheme kaya hawdoktuna Manipur da su kanaba fangan ba hore haiba wafam kaya phongdok na ke thorongi chief guest wakiba MPCC gi president oiriba Gai Khangam na haikibada praja singi thajaba mangandana ba Congress manungda nungai nadana ba amade paw phongnada ba lehloi Aikoi masel amata oina pau phawdok minaduna matam kuina sasan taunana ba honamina se Delhi da handak sila Dixit maiti khiba asi atopa party na kanduna mai pakibanate Congress manungda mot manadabadagi mina khudong sabalo khibane masi gumbasing ase Manipur da thoktana ba honamina se haike mana makha taraduna atopa political party singna Congress party singbu hunduna ngangba chaiba tawagi mahutta isa gi party sing hena sahot hanana ba honaviu haike Aduh, hewan yang mahu begini, Kongres itu kan cai se, lokal parti itu tak thoknya, baik dulu se. Ada ini, thali boleh kau office ni yang, ada meeting lu tahu orang, lokal sih publicity wing ke, committee lu form tahu orang, lokal itu mesti lebih kaya. Aku parti macam sebenarnya lau boleh publicity se, sendok pilih, publicize boleh. Congress Party se achini ye tu ni ye dani targa no mo kaam le to Congress Party ko thagat piriwa Congress Party ki maram na ngam biri bese masine di koi publicity department ko ta lai to bi are no ko oina thogdang lo bire Manipur gi district mapanda children home amamam thamnana ba honaragani haina Social Welfare Minister A.K. Mirabai na phongdokre All Manipur Handicap Person Welfare Association na National Institute for Orthopedically Handicapped Kolkata Social Welfare Department amade Spastic Society Manipur ga puna sinba disability ga loinana hingliba miyoi singbu sakti piba ga loinana makhoi gi tungi lambi amasung issue haiba national seminar ama Manipur Press Club ta hawdokpagi thoramda minister na wafam asi phongdokhibane thoramasida National Institute ke Director Dr. A. Bishwas Deputy Director Baspai Su Sarukya ke Minister na makha taraduna District Mapanda Disabled Certificate Pinana ba order thokre matam gi khudong saba piba gi mathakta chada ahum gi thabak piba gi khudong saba su pire unemployed allowance su disabled singi pire haike bayamna lobna aikoi honariba mayam sinase masi aikoi fully bayamna masi recognition bibi tuna masi aikoi phajana well implement tawminari harga society sida sapmana ba kunai magi sapmana ba aikoi mioi ba magi adhikar do phonduna aikoi ne lepak sigida bakta kari ba contribution kala tawna ba honamina si haibase ai apili Posangbam Jilla Parishad ki member Yumnam da Sumatibu Imphal West ki Jilla Parishad Adaksa oina khankre ngasi mahak ki lamba chongthoraktaba amadi member taramari leiba Jilla Parishad asida member ni pana mahakpu saugatpadagi DC Imphal West na anoba adaksa oina khankibani hare November thagi tang anida thajadabagi motion thangatlaba matung ngasi nongna Jilla Parishad khanbagi changyeng pangthokpani hare Nauna Kalaba Adaksa Yumnam da Sumatina Miyam gi yengduna michang mikhai naidana thabak pangthokani phongdorkhe aina cham yang naidana khoi taramari ni ko khoi leisa khoi taramai ama toina thabak thamni tana minaraga lemuk tomina jagi hawa khamchit ai thamjai Thawal District ki Wangjing Kadompok P Sports Complex ase quality maintain tawdabana maram oiduna nimit tarani ki manungda mari lainaba authority singna yengsinduna ningthina thabak sudrabade miyam ga loinana dismantle tawbagi thabak paikhalagani haina pawgi mifam pangthokre Paugi mi pamadu da sarugya ki ba Wangjing Kadompok P Sports Complex Development Committee ki General Secretary L Inau Machana phongdo khibada mini stadium amasung hostel maung maril tadana sare haiba pau committee asina
kupna yengsilaba matung media da phongdokraba matung da ngasi district level gi committee asi sembani athuba matamda mari leinaba authorities singna contractor masa amadi committee gi miyoi single loinana yengsingadabani iramasi gi matang da contractor masa da committee na hanjin pau phongnana ba hairabasu tadana leire nimit tarani gi manung da wafam asi thabak oina pangthoroktrabadi miyang ga loinana mawong chadraba construction sing sidokpagi thabak chatharagani haike या दबरो गम गम या इबो हाइबसि पुन चेक तमिनबा कोन पाबजबिसि मधु नतना एकोइ अतोपा कोइ क्वालिटी की मतांग कोइ कंप्रोमाइज तबो कोइ पाबजदबा कोन पाबजबसि हाइबा सिसु एकोइ अकमनबा निमित कोइ तानि खकी मतम नि मनुदा मसि पाखल तब तारगदि थोबा डिस्ट्रिक्ट लेबा प्रजा कोइ मयाम थौर हेरगा होजिले रिसर्चरसि कोइ थाजदबने कोइ मयाम सनगा कोइ मसि ngasi ayuk angan bada Andhra Pradesh ki Anandpur district ta Nander Express ki air condition bogi ama mai sak padagi chahi ani khakta ngari ba angang ama yauna miyoi kuntaruk sire miyoi mapana sokpan nangkhre train asi Bangalore dagi Nander tamna lakpada laibak thiba thoktok asi nangkhibane Students Federation of India Manipur State Committee na Wangkai Model High School yengsilubada award pa kaya leramle hare mairoi lubasi gi cherolamana school asiki thaknaba afaba ising phangdaba nupa amadi nupi gi tongan ba toilet leramdaba oza singna toilet changningba matamda thangnaba gi yumda changba yaunare haiba thengnare school asiki chowkidar amade sweeper na chingba amata leite school gi community hall nong chuba matamda sijinaba yadaba school gi playground matik sadabana assembly tawdaba kaya yaure classroom gi floor plaster ningthina tawdabana ufulna awaba oire asigumba awat pasing mathangi session nangnanaba samjinbiu haire Manipur Sarkar ki calendar amasung diary DIPR gi parliamentary secretary K Megasandrana release tawkhre DIPR gi office ta pangthokiba thoramasida director W Rajen Susarugia K Megasandrana anobuchahi asigi diary amasung calendar asina sarkar gi department amade miyam da kanaba kaya piragani phongdokhi calendar amasung diary se koi phongjari Masi ekoi dariba Manipur gi mafam khudimaki district khudingi almost maside ekoi na yamna important oiba tourism sports sing adege ekoi gi minority gi kai gi leriba singi adi dam gi leriba mayam sing su ekoi asana yamna screening tarokan dai ekoi angan discussion tarokan dai ekoi masi phong bani UCMG President Waina Basandra Masung Secretary General Joy Chandra Konthojamna Churachandpur gi Chuinu Phai gi Khunja Singna Lanjenarak padagi changjafam longduna leiriba Jogal Hall da chatuna Khunja Singgi awana da mating pikre UCMG Maikadagi Khunja Singda cheng bag taret hawai bag ani thaw amasung atei chana thaknaba polam kaya pikhe UCMG kangbu asina Chuinu Phai da su chatuna mafam adogi phibam hakthengna yengsinke Khunja Singgi Maikadagi phongdorak pada angang kuntra yauna Khunja chamaromna Lanjenarak tuna leiraba da sarkar gi maikadagi karigumba mateng amata piraktre district administration na su laktabaga loinana wahi ama fawa hydre lanai organization amasung miyoi singi mateng na khunja sing hingli haina village chief na phongdo rakhe UCM gi president Waina Basandrana chahi lisang kaya kanglup kaya na nungsi sanana leminarakli balamdam asida miyoi kharana kanglup masel gi marakta nungsidana ba thoina silakpa thonga silaibak thibani tuinu phai gi thodok ase aikoi khudikmakna condemn tawfam thoi haike Aku sing asini marakta tongan bo akalo kaya fauna rakpa masina pang da thodo kaya sing tholak pa tengkang kaya mukta thokre masi su tunu phai village da asikum no pang da thodo thokle ba asima aku khuding magna Manipur da khudamine ba pur khuding magna condemn tobum thoi Education Yuna matam kharagi mamang dagi DM College of Arts bu muthatlagi haibagi mawongda hanjin oza transfer tobagi thawong ama chatharakle haina Teachers Forum DM College of Arts ke cherolamana hare matam kharagi mamangda college asigi education department ki oza ahungi mathangda ama thangna na transfer order thoke mathangda Hindi department ki head yauna part time ki oza amabusu transfer order tholake ahum subada political science ki head yauna oza ani transfer order thoke Marisubada Sociology Department ke Associate Professor Amabu transfer order tholake thawong asi kanagumba kharana atamnana tawra haibagi chingnaba leire college asida gi toina transfer tawba asina academic atmosphere da chawna kahele mari leinaba authority na asigumba mawong maril tadaba transfer asi tawbiganu hare
Manipur Sarkar ki District Veterinary Office Imphal West amadi Nainasang Club anina puna sinduna ngasi nongmagi oiba free anti-rabies vaccination program ama pangthokre. Tera Lokrakum Lekai de Leba Nainasang Community Hall da pangthokpa hida kapthokpagi thoromaduda Tera Akham Lekai Uripok amadi Tera gi akoibata leba hui chani rom da hida kapthokke. Pangthokliba program asigi matangda veterinary doctor Posangbam Khambana wafam kaya phongdorakhe. We know we did not see the nothing of the we the sick pataki calling the potato care going by push the upload to Sibana Kabu Yaure, Aramasaki Equina, Matamzana Gakun with the Moka, vaccination as the UNESCO ki lista yaurabat nat sankritanbu hena sahot hanabagi pandamda prasai nat sankritan samas khuraina sinduna nomagi oiba tal fangna kre khurai thangjam lekai da leiba thangjam mandopta pangthokiba tal fangna ba hokdokbagi tharamda Kendra gi MLA NG Bijoy amadi Manipur State Kala Academy gi Secretary S Bideshwar Sarmana thoroma pusing oina sarugya ke karigi damak tal phangna ba pangthoklibano haibagi matangda prasai nat sankritan samas khurai gi Secretary TV Sorjitna wafam kaya phongdorakhe aduna odasingna legidaba odasing mayam sing sembiramba tal mayam sing se sahi khuding leptana pangthorami nimit marini mangani taruni smaina masidagina sahi thamapan ki kham ki mamangdi pangthokina lai Indira Oinamsu Lagliba Lok Sabha Mikhal da BJP gi Inergi Mirep Oina ticket ki damak Cherol Pisan Kre Loinana Lagliba Mikhal asigi Oina BJP gi Mirep Oina ba ticket tanaba mi ahum sure Nitaipa su tekla ba BJP Manipur Pradesh ki office da Indira Oinam na mahakpu saugat pa mi kaya ga loinana hauna bi matung ina state secretary da ticket ki damak Cherol adu pisan ke BJP dagi phangba pawda lakadariba mikhala sigi campaign gi damak hayeng National General Secretary Tapir Gau lakpaga loinana February 9 da BJP gi Prime Minister gi mirep oigadariba Narendra Modi su Imphal da laktuna awangnong poki oina mikhal gi campaign haudokani hare Indira Oinana Fungro Kibada Party ki manifesto gi mathakta mahaki oiba issue kaya hapsinduna nupi singi sagot thorangi damak gender budget hapkani Lyric Laisu Hairaba Naha Kaya Mapalda Tabak Togduna Ladiba Ase Hanta Hanaba Small Scale Industry Linkatnaba Honagani Sahi Humpumanga Si Manipur gi Oina MP Laikre Adubu Manipur da MP gi Office Laitriba Ase Lehananaba Honagani Fongdoke MP Singna Board Karaba Matunda Kendra Kuntrani Toida Tungna Satabasi I Kendra Kuntrani Toji Ta Kudingi Ekoi Kendra Tungana Basana Nabagi plan Toze Ekoi visit Taurakanda feedback report ama educated and intellectual circles in the gi Anova Manipur gi Karamba step ta Karamba new policy da Hena Ekoi Sapana Nabagi Rajniti platform da and improvement line Nabahona the Habasina Ogani Thasiki Kunmanga da Yumbi Makong Logani Haina Chatkiba Lairong Tel Makala Kaidagi Hirom Ingocha Sayang Kaimanga Apopa Gaming Lakidraba Iskula Chandra Ngasi Nongra Makala Kaida Sina Fangle Yaripo Police na Achiba Haksang Lokatuna Jenim Smoke to Tam Cray Yamna Tumna Pangtokpa Fashion So Parade Fashion Extravaganza Budi Southeast Asia Cultural Organization Sikona Tagale Adubu Lana Setpa Inatki Fizet Nupi Kunaibu Lana Nagalamarom da Pukigadaba Fashion So Parade Adugida Maktadi Sikonam Ing Sangduna Lakle Lamda Masiki Lajariba Inatki Fazaraba Fizet Lighting Sing Adu Malem Gitakta Pukale Haidunasu Inatki Fizet Lighting Sing Mirebaki Modeler Singna Set Zabada Kadai Forward Junay Paknay Amade Fazay Haibadu Naina Bachangi Fashion Parade Sinba Matamda Yamna Sekshina Sinbiu Haire United Committee Manipurna Tongan Tongan ba Kulkaya da Chatuna Christmas ki Thoramda Saruk Yaduna Kunza Singda Christmas ki Kudol Tambagi Saruk Ama Oina Ngakapat Kom Kulda Christmas ki Thoram Pangtok Minakre Thoramasida UCM gi Vice President Chandramani Kumancha Organization Secretary YK Dhiren UCM gi Maike Dagi Kambalamasung Tujak Maru Kulak Pada Sinake Vice President Chandramanina Malenda Lairiba Tongan Tongan ba Lining Laishon Amatana Mioi Bagi Marakta Yangtina ba Hatukna ba Kaibung Tanana ba Silu Haibelete Aduma Pu Lining Loriba Singna Yangtina Ribasi Aran Wakalni Haike Islam Muslim Muslim Hindu Hinduism Muslim Islam Bibi Okta Office Yana Mari Chunda Bayam Fara Bakoi evangelist kaya mana o santukiga asli tayo na da
ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯄꯨꯟꯅ ꯍꯤꯡꯖꯔꯤꯕ ꯏꯁꯣꯔꯕꯨ ꯊꯥꯖꯖꯔꯤꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇꯒꯤ ꯍꯦꯛ ꯇꯧꯔꯛꯄꯁꯦ ꯃꯁꯤꯃꯛꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ. Eastern Youth Union Club amasung Imale Semloop Self Help Group Kak Mayai na sinduna nongmagi oiba Ayush Health Awareness Program ama Kak Mayai Ground pangtukre. Tarongi sarukamo oina mapuroi balaitrabi ahal oirabi mioi jamyang kaida ningthamgi kudol tamki. Taromasida Wangkhem Jila Parisad ki member KS Subhas Singha Pradhan Salam Kumar su sarukya ke. Manipur Sarkar ki employee singi apun by M2 amasung MGO ki JSina taliba davi sing December kun fawba ki manung da pidrabadi January 3 tagi serious work strike chatharagani haina lebna khiba ki matang da ngasi JSC ki miu singa loina na chief secretary ga unaduna khanakre. Chief Secretary gi Maikeda gi Khongjanga se tawidana ba hairak pagal loinana January gi ahan ba chayol da additional Chief Secretary Finance amadi JSC gi miu singa phaminaduna piba yaba demand sing pinana ba khotna gi haina thajaba pirakhe. Mifama sida yana ba puraktrapadi JSC na matam amal leptuna thabak lepagi khongjang jangsilagani haire. Ngarang Thawal District Commando amasung Nifu Subasam Rifles ki apun ba kangbu amana Palf ki Kader ama Usoi Pokpi area dagi fare. Police Department ki PRO gi Cherol amana Fagalaba mi atudi Savir Ahmad Jai Kuntrani thoi apokpa Samarudin Lilong Haurebi Makhalekai dagini. Mangondagi 9mm carbine machine gun ama kapayariba maru mari fangle hare. Civilong Village Authority na sinduna Holistic Development ki matang da seminar ama Tamelong District ki Manung Chanba Civilong Khulda ngarang dagi hokre. Seminar sida Brazil amadi Nagaland dagi yauna resource person kayana saruk yare. Manung hanjina laiba Khul Singh da matau karamna Sakot Lamjel da saruk yaga dagi haibagi matang da seminar si pangthokpani haire. MFDC na sinduna handak pangthokiba Nepal Suba Manipur State Film Festival da award phanglaba sing Lamphel da laiba forum ge office da taramna okre. Taramasi forum ge chairman Surjakanta filmmaker Chan Haisnamna thoromapu oike. Mana phanglaba sing da forum gi maike dagi kudol pot piduna ikai kumna bot ke. Ising likna sijinana bagi matang da pangthokiba national painting competition da ahan ba mana phangkraba Sorokhaibam Rodison Mahana Tamliba Mother Pride School na taram na okre. Rodison School asida class 7 Tamliba Mahiroini. Mana si Union Minister Rawat na ngarang New Delhi da pangthokpa thoram amada kushin na kibani. Mana asida sel oinal palising yangkai yaure. Gyan and Beauty Academy Department of Academy na chahi asida mana kaya lobangam le hare. Manipur Press Club ta pangthokpa pawgi mifam amada Academy asigi Managing Director Bome Chan Khaba Photography gi Head M Dorendro na phongdokhibada chahi asida pangthokhiba tongan ba contest singda Academy asina lemjaningai oiba mana kaya lawrakle. Haurakliba naha singbo professional oiba mawongda puthokna ba pandamda Academy asina honare. Loinana atai state singdasu state asigi talent utna ba honagani haike. Churachandpur gi lamkang da laiba BSF ki subsidiary training center da BSF personnel chama humudra taruki passing out parade ngase training center asigi campus ta pangthokre. Taramasida IG BSF ASC Taplian na chief guest oiduna personnel singna kathokpaga loinana laibak asigi damakta thamoi sengna thabak tawgani haina wasak lauke. Taramasida Assam Rifles BSF police amasung miyoi kyana saruk yake. Hauzik sanabagi pau. Ngasigi sanabagi pauda usu taranithoi suba Junior National Wusu Championship ta Manipur na punna medal tara phangduna mangjul thare. Wusu Association of India ge miyeng makha da Wusu Association of Manipur na sinduna state kuntare na saruk yaduna Khumal Lampak ki indoor stadium da chathariba taranithoi suba Junior National Wusu Championship ki ngasi pangthokiba event singi Taiji Kwan Boys da Manipur gi Y Ananna ahanba amade Jharkhand gi Avinash Kumar Punjab ki Pransu Sarmana ani suba ahum suba take nupi masa Taiji Kwan event da Manipur gi El Memecha ahanba amade Madhya Pradesh ki Sakhi Baidia Jharkhand gi Minu Mundana ani suba amade ahum suba take nupa masa gi Nan Kwan event da Manipur gi Ais Ramananda amade Ais Kanglengan bana ahanba amadi anisbata ke nupi masagi nankwan eventa Manipur gi T Aritana ahanbata ke ngasi championship asigi nini chanba fawbada Manipur na gold taruk silver ama bronze ahum pulna medal tara phangduna mangjul thare
MP na goal ani silver ahum bronze ama Delhi na goal ama silver ahum phangduna ani suba amadi ahum suba position da leire Yang tare suba sisi meet king as sana ki bada draw kwa kaitel na YDO haino khongem bibu maiti ba piduna pre quarter final sankre Manipur Development Society na sponsor tawduna All Manipur Football Association na sinba yang tare suba Sar Churasan Singh KCSICBE Memorial Football Tournament ki ngasi sana ki bada draw kwa kaitel na YDO haino khongem bibu goal ani amada maiti ba pikre An bahab ki haurakpada team animak na yamna kana sana ba haurakhe YDO gi defender gi ahoba tanja logduna traw gi jersey number kun NG Rahul na ahan bahaf ki kunmapan suba minita goal ama chanduna hap mamang da traw na goal ama sinoda mangjal thatuna chatke ani suba half ki haurakpada YDO na goal handok na ba yamna kana honarabasu traw gi jersey number 10 TS Prem Kumar na yangkhaimapan suba minita goal ama chansinduna goal ani sinoda litauke YDO gi amata ngairaba goal adu TS Kishan Singhana ani suba half ki humuda nipan suba minita goal ama chanke makata na goal channaba ngamdabadagi traw na YDO bu goal ani amada maiti piduna traw yang kaitare suba sisimit ki pre quarter final chankhibani hayang nungthil pung amaga minute kuntra tabada ZFC Churachandpur ga Trakpur Nambol ga sanaragani Atoko Manihar Singh Memorial Trust na Sinduna YLL Ground Pisum da Chathariba ani suba Atoko Manihar Singh Memorial Forest Site Open Super Soccer Tournament ke ngasi ahan basana kibada ISLCB Hodam Merak na YWO Thoksom Lekai bu goal amasino da maiti pikre Hodam Merak ki mai pakpagi goal adu pratam jitna humputaru suba minute chanke tournament asigi ani suba ground da sana kibada ELC Elangom Lekai na Ipsa Yumnam Lekai bu goal mapal amada maiti pikre ELC gi goal sing adu Rojit na taratare suba taranipal suba kuntra matoi suba kuntra mari suba amadi kuntra taruk suba minita goal manga chanke sanina kuntare suba amadi kuntra nitoi suba minita goal ani chanke Robertson amadi apakna tara suba amadi kuntra suba minita goal amamam chanke Ibsa Yumnam Lekai gi amata ngairaba goal adu yai ferembana kuntra nitoi suba minita chanke hayeng ISLCB Hodan Meraka YLLB pisunga sanaragani M. Rabichandra Trust na Sinduna Kyam Gaida Chathariba Manga Suba State Level M. Rabichandra Memorial Football Tournament ki ngasisana kibada Wafa Wangoina SISFC Marian Khongbu goal mari anida maiti pikre Wafa ki goal sing adu hembana taratre suba nifu suba minita goal ani chanke Rovindro amadi Piabingna kunmari suba amadi kuntramatoi suba minita goal amam chanke SISSC Marian Khonggi goal sing adu nauba amadi nauchana ahanba minute amadi kuntran pan suba minita chankibani Matang sahigi January tang anidagi taruk fawba PBM Brickfield volleyball ground da ahanba district level volleyball tournament pangtuklagani hari Lilong Sports Association na Sinduna Lilong Public Ground da Chathariba Mari Suba Lilong Sports Week ngasi losin crate losin bagi thoramda Minister Govind Das Minister Abdul Nasir 9 Sector Assam Rifles ki Major Pravakar Yadav susarugya ke tongan ba masana dama kong matang tara ba sanaroi singda ngasi gi thoram ki sarugya ki basingna manamatum piduna puning thawat ke Housing nga sinong mga sa ipawda ICAR lampel pata ki phangba pawgi matungina nga si khwaidagi saba degree Celsius kunithoy dasmik mari khwaidagi ingbana degree Celsius mari nungsita yawba ising manug chang ayukta chada marfuda mari nungthildana chada nifu nongjugi chang nil Haujeroi badamaroi bapa mukhana Aam Aadmi Party gi luchingba Arvind Kejriwal Delhi ki Chief Minister oina wasak lokre corruption muthatnaba angamba thakta honagani fongdokre Bharat amasung Myanmar gi Manipur gi ngamkhai da lekhai tadriba bowler pillar mapan aseng bakhangdok nanaba all political party asigi mi famna Bharat Sarkar da takshina naba warip lokre amadi Congress Party manungda amata oiba wakhalol da thabak tawminaduna tung koina miyam gi thabak tawba ngamnanaba honamina si haina Deputy Chief Minister Gai Khangamna fongdokre ngasi goina di ISTV ne pizza paw mata solution jare miyang tabiri ba singwam kana khurumjare